Khutsemgi petrol tangbagi maram khangle hayengdagi petrol pump Singda security Ngaklaga Hannagum Thao Piba Houragani haina Minister L Susindro na fongdokkhre. Ngasi khurai sajor lekai de leba Minister gi yumda pangthokhiba pawgim pham amada KFNPD Minister L Susindro na makha taraduna Manipur da nungchigi petrol consume tawriba si kiloliter chaniga marfutara nipani Haukiba numit mangani asada lengak na Manipur gi pump singidamakta food and civil supply dagi petrol gi allocation asi August kunganitoi da kiloliter chaniga humpu August kunga humdoi da kiloliter chahumga kunga taruk August kunga marida kiloliter chahumga kunga manga August kunga manga da kiloliter chaniga humbudra nithoi thadoki amadi ngasina kiloliter chahumgi mathakta thadokna naba thaurang tawri Aduba petrol pump sinda petrol phangdabagi problem asi thigatlubada karigumba khara khangba ngamle Maram aduna hayengdagi petrol pump sinda petrol police amadi FCS ki officer sing thamlaga petrol piba houragani haiki Minister na makha taraduna Housing Manipur da thogliba irang asika mari lenina kanagumba kharana petrol pump singda sel khaibagi thabak asi tawganu haina appeal tawki loinana petrol allocation di fangkraba petrol p daba pump singi mathakta legal action lokhalagan haina fongdoki masig mathakta LPG fangdabagi matangda minister na makha taraduna commercial cylinder sizinaramba singna domestic cylinder sing sizinarappadagi problem asi lakpa thengnare amaromda tha amada LPG Jingada basi trip kun gatare ni adubu lambi gi phiba mama escort ki khudong chada ba asana subnata gi trip taramari taramanga khaktamak jingbadagi awaba sithengna bani housing nongju tha obaga loina Imphal jure bam lambi asi pakthok pagi thabak chathari masi loibaga awaba sing asi koklagani haina minister na fongdokhi Hojik laiba petrol pump singsida irang siga mari leina na haibtare Thauja halal matungda pesaji piramdana sakibajra marum wakanda petrol pump tawjari bi chenau jingche thawai yaw ta bhaitar business nina loss oiraga di moju investment je tongning ta aduna aina mayam punong ta appeal tawjari sen khai ba khopagi tawbiri bi chenau jing namasi petrol pump sing jadi tawbigano hoji akhoi maru oina hayengdagi police akhoi thamani petrol pump singda aduga food and civil supply gi department gi miju thamani Thao di lawraga thamjanba aduma petrol pump ke am laitaba nate mogi mathata khoi legal action lokhona nabagi khongthang sing adubok akhoi tawrakani aduga petrol pump gi chenlaw sina ju akhoi da support se pibiraga petrol pump se hangbina naba leiriba thao sing adu public singda pibina naba khoi haijaningi masiga mayamna LPG in haineris masigi sisu hotel tobiriba natragana any commercial work ta tobiriba singsina blue color gi cylinder se lobiraba red color gi sina koi domestic se lobiradi adum normal oina koi chatkadra na khali aduna masi warsuwana koi matam kitang khangmina badaka lei karigino aiba matamda Imphal jiribam nambi se hoji yam kana waiting to pakthokpa nauna kakpagi landslide leba masigi se double lane gi phasna provision je lakra matungda di hena koi lambi gi awab se leiroi rainy season jina maram oibani na koi kitang wabani aduna rainy season bukti koi warsuwana khar khangmina se nai prajai homda appeal tawjari